Hakchangsida I marik ama paklingaida karamba separate administration pibagi yengse Biren. Manipur bu makhoi awun pota yawrakpa lamdawna ngangi hairaduna kayam kuina aikhoi khangduna laigani hangladuna hauji kangpok pita satharagliba economic blockade Surasanpur da tawriba mawong mataw yengliba nei mafam asi state asigi lam nei Surasanpur state asigi district ama nei kangpok pi amasung Tengnopalsu aikhoi gi district ama ni hairaduna tawning ba pangtog da tawba pangyada yagadaba natte hakchang da I marik ama lairiba makhaide Manipur thugai gani khalibadu mangda phawba manglanu haina Chief Minister N Biren na phongdokre wafam asi ngarang laingak na sinduna mahusagum na Manipur Secretariat South Block ki conference hall da pangthokiba Kargil Bijay Divas ki thauramda athoiba mithunglen oiraduna CM na phongdokiba nei thauram asi da Chief Minister na makhata na hai Manipur thugai gani khaliba dudage thorakpa mahi yamna sathi ba thokanai maram asina pangang ngangano press statement pangthok thokano miyoi bai khoisi nong mapoklabade nong masigadaba nei maduda kiningai karisu leite laiba ki damak ikai khumnabaga loinana hingadaba nei hakchang sida I marik ama paklingaida karamba separate administration pibage yengsi haikhe parliament phamgadaba numit nini khakta ngaidaba matamda laiba kasibu phamgidamak ikai firup khumalagliba thogdok adu Malem sina lairiba makai amuba mayengna iduna lehoragadawa nei tawriba thabak adusu pham khaktagi ni hairaduna kanana tawbono haibadusu mayek sengna khanglaklagani haikhe mahakna makhata na hai drug cartel singge mayokta laingangna akanba thabak laukhalubadage thogdoksing asi thoroklibani haikhe adumoinamak laingangna paikhatkiba thabak adu matam kayagi mamangdage laiminaragliba kuki phurupki mayokta natte haikhe Loina na ngahan Mizoram gi Aizol da Chief Minister Zoram Thanga yauna chatkiba solidarity rally da fajadaba wahi watasing mahaki mayokta sizinakhiba dubusu mahakna akanba mawongda condemn tawkhe loina na Manipur da thogliba thogdoksing ge asengba maram khangdana Hindu amasung Christian singi marakta thokpa malhanba European Parliament ki warep adubusu yaningdaba phongdokhe adumoinamak laingakna ingtapa hanjilakna bagidamak laukhalakpa thabakta Central Security Forcing na lawragliba thogdang budi mahang na thagat pa phongdokladuna makhata na su puksel sengna amasung manung mapan fauna uhanduna thabak tawbagi tangai fadaba lay haikhe ngarangi thauramadu Minister Y Khemsa na mayai tangbal lawkhibaga loinana Manipur da ingtapa amasung nungsi sanaba puraknaba appeal tawkhe Congress MLA mangana Assembly gi emergency session kaubinaba Governor da taksinkhre Manipur da me ahumdagi kanglup maselge thoganingdaba thogdoksing thorakpadage Legislative Assembly gi mifamama pangthoktuna khananaba mamang thakta nirakhanna ayiba cherol phawba pisinduna taksinkhriba matung ngarangsu ahumlak suboina Governor Anusuya Uike unaduna taksinkhre Raj Babanda ngarang Congress MLA sing O Ibobe K Ranjit K Megachandra TS Lokeswar amasung O Surja Kumar na Governor ga unaduna Constitution gi Article 174 Clause 1 gi makhada Manipur miyam gi apamba matungin na hauzik oiriba phibam asi khananabagidamag athuba session ama kaubinaba taksinke wafam asima Governor unaduna taksiluraba matungda Congress lusingbo O Ibobina Raj Baban gi geta paumisinga unabada su phongdokhe amaromda ngarang unakhiba duda saruk yakhiba MLA K Ranjit na khamaikei kanbalup Sugnu Kaksing District ki President S Rajen na Governor da Sugnu Serok area da Village Protection Force BPF thambinaba ayiba cherol ama su pisinke Cherol asigi copy sing Chief Minister amasung Unified Command gi Chairman Kuldip Singha da su pikhe panba yabade lup asina ngarang pisin ki ba cherol asina hidam asigi matangda anirak subani haire kuki singi chana thangnaba polam sing thilamba miyoi fare kuki singi damak chana thangnaba polam sing thilambani haiba texam laibung laikai dage Naurem Kumar sahi kuntra gani thoya pokpa laikhidraba ingo cha kauba miyoi ama fabaga loinana mahaki mayum thudekre amasung khuldagi tanthokre haire